Impal Airport the flight servicing mahusagi phibamda hanjile hare. Indigo gi flight servicing mathang lab khibadagi tungduna chatkadaba miyamda tangdulai tadaba pokhalamba adu ngarangdagi mahusagi phibamda hanjinba ngamle haina Impal Airport na phongdorakre. Airports Authority of India AAI gi Impal International Airport ki Airport Director Sipemi Kaisingna ngarang ungthin pau gi mifam amada mahaki wafam ase phongdokhibane mahana hai thasagi haukiba anidagi Indigo gi flight tarawmde mathang lab khibadagi Impal yauna lebak sinba thungna sarang naba phibam amada lerakpane adumok pupunaba adu ngarangdagi mahusagi phibamda hanjile hare. Flight servicing mathang lab khibasina Indigo gi on time performance OTP su hana sada samagi mayada leramdagi sada kunthraga tereta hanthakre tungduna chatkadaba miyamda atomal handok pagi thabaksu nahan mapung phana loisinkhre adubu Impal Airport ki oina punna baggage tarawmdoi makhoina thindok thinjin tawgadaba wale baggage tarawmdoi sigi manungda tarana Impal dagi thingadabani aduga ahumna atopa airport dagi purakadabani haina mahana makhatana haike Director CS Kaising na hai Indigo na flight mathang lab khrabasu Air India Express Alliance Air amadi atai lab khiba operations sing de lab tana thabak tawkhe Impal Airport na Alliance Air ka pau phaunaduna December 6 tagi nipan phauba miyamge awaba koknanaba ahenba flight sing Guwahati amasung Kolkata phauba lehenkhe masigi mathakta Indigo masana su panduna leiribasing adu kharana hantanaba nahan Impal dagi Kolkata phauba ahenba flight service thamki haina su mahana phongdokhe lam leitabasing lampi naba taksangadawri haide lamdam asigi yelhomidi oiba aduga masagi mingda tasengna lam leitabasing lampi binaba Manipur gi governor da taksilgani haina All Manipur Landless Dwellers Association gi General Secretary as Mangizaw na phongdokre Major Khulda leba Manipur Press Club ta pangthopa pawmising da unabada mahana hai masagi mingda lam leitabana miyoy kya khudong sadaba kya mayak naduna leiri OBC certificate yauna certificate kya lobada lamgi pata mathau taba tarak rehana palladuna lam leitabasing haideba certificate paiba phangdabagi phibam leire masina khudong sadaba kya mayok naduna leire haike tasengna masagi mingda lam leitabasing na thengnariba khudong sadaba sing asi yengduna lam pibinaba association na taksilagani haba wafam mahakna phongdokhe RR Sudaba headmaster in charge lokthokadabani haina phongdorakre Khungang lamdam singda leiriba government gi school sing saukhathansi hairabadi matik sadaba RR Sudaba Punjabati Added High School Sandang Khongge headmaster in charge athubada lokthokduna qualify oiba matik saba school asigi headmaster happy gadabani haina Sandang Khonggi miyamna demand tawri wafam singarang kumbi esigi wangu Sandang Khongda leiba ibudo Wangbrel Community Hall da Sandang Khonggi lekai marigi club ki thaupu basing amadi mera pai bising yauna pangthokiba mifam amada pawmisingda social worker April Kumar na phongdokhibane mahana makha tarduna ZEO Bisnupur Zone 4 gi makhada leiriba Added School asigi hojik Headmaster in charge oidiba MD Abdullah Khan ki mohutta qualify oiba RR Sub Oza amabu school asigi headmaster oina mari lenaba education department gi bakok thongba singamade ZEO Bisnupur Zone 4 nasu athubadaba yeng sangbiduna thabakta onthopiu lamdam sigi ahallamana thambiramba school asi muttanaba afaba mahiroi puthona bagi damak tungda harakadoriba mahiroi singi damak miyeng sangtuna school asi phagadhananaba Sandang Khonggi lekai marigi club sing amade mera pai bisinga khusamnaduna pandam amaga loinana Tauriba sibu handak local media khara school asigi headmaster in charge MD Abdullah Khana school development gi mingde school muthatnaba thabak tawbirakanu haina phongdrokwa silaibak thibane oja habasidi angang sing takpi tambiduna adum leibiyo Added school ama phagarhanba habasi SMC gi asoba thodang lei oja di oja oina adum leibiyo SMC ki thabakta yauksenba khudakta tokadabani school da family politics tawbigano school asi yamna clean oina thamse hairaduna hanagi SMC dissolve tawkhraba committee ki secretary kanano masa qualify oibra tangai fadana committee ki chairman amadi secretary haibase well qualified yamna darkar oi maramdi Added school amagi yanglen sarudi SMC ni aduna yanglen saru oigadaba committee adu kege da yumbi oirabadi thabak tokbiro haike Prak Festival saruk yaba lakpasingda apanba pidanaba NPO na appeal tawre Thasigi tarani thoidagi taramari phawba Senapati gi Zaili Pauda pangthokadoriba mari suba state level Barak Festival 2025 ta saruk yaba lakpa mi khudimakta apanba pidanaba Naga People's Organization NPO na appeal tawrakle wafam singarang Senapati da leba NPO gi office ta pangthokpa pawmi singa unaba amada NPO gi president Kuba Peter na phongdokhe bahana high festival asida kanglo ki khenaba laitana state asigi amasong mapan gi miyamna saruk yaba lakpiyo kumsigi festival asida Barak Rock
Barak Queen Contest Cultural Performance Literature Festival amasung tongan banat ki masana sing utkane state asda leidiba kanglok amatana festival asigi manungda ban blockade natraga makhal amatagi khongjang sangsan bigano loinana festival asita saruk yaba lakpa khudimakta apan bapibigano hairi festival asibu chawna mai pakpa ama oina ba isagi oiba tangdu leitaba amasung mateng pinaduna punna thabak tawminasi hainasu kuba pitarna phongdokhe festival asigi nini sanbu numita Manipur ge Governor Ajay Kumar Balana Chief Guest amasung Chief Secretary Dr. Punit Kumar Goel IAS na Guest of Honor oina saruk yagani hairi MP की एक्सीडेंट कंस्टेबल मरी सीरे हरी मध्य प्रदेश की सागर डिस्ट्रिक्ट ngarang मखोई की गाड़ी ने खामदुना लेबा कंटेनर ट्रक अमद थोमजिनदा पुलिस कांस्टेबल मरी सीखिबगा लोइनना अतोपा अमना आरोप फिल्म द सोकले हाना ऑफिशियल अमना फोंदोखरे ऑफिशियल दुना हाई की थौदो अदु ngara ayuk pung marirom tabada sagar district की बंदरे अमसुंग मालथोने की मार्कता नेशनल हाईवे 44 द थोकिबने महाना हाई के Bomb Detection and Disposal Squad की पार्सल सिंह तोंगलखिबा गाड़ी अदुना लंबी की आरानबा नाकलदा खामदुना लेरंबा कंटेनर ट्रक अदुदा थोमजिनबदुदा कांस्टेबल मरी खुदकता सीबगा लोइनना अतोपा अमना आरोप फिल्मदा सोखिबने हाइरे लैकिद्रबा कांस्टेबल सिंह अदुगी ममिंगना प्रदुमान दीक्षित आमन कौरा पारमलाल तोमार अमसुंग विनोद शर्मा कौवे हाइना फोंदोक्लदुना महाना हाइके असोकपदु भोपालदा लेबा बंसल हॉस्पिटल दा पोखरे थौदो अदुगा मरि लेनना पुलिस ता केस अमा लौखतपगा लोइनना ट्रक अदुगी ड्राइवर दु थीबगी थबक चथरे हाइना महाना फोंदोक्ले मेडिकल ऑफिसर हुमुद्रा मरि थाखरे Manipur government की Department of Health and Family Welfare na Manipur की तोंगान district hospital sing community health center sing primary health center sing amasung sub district hospital sing da specialist yauna medical officer humudra ga mari makhoi na thabak tawgadaba mafam sing da thakre hari health department na thokpa cherol amana hai Manipur की governor की yathang matung ina medical officer sing thabak mafam hongdo hongjin tawba amasung nauna posting pibe ki thaba adu sathakibane lamdam asugi public health facilities sing da tangai fadaba health delivery system hena mapangal kalhannaba amasung miyamda mapung phaba service thabang amhanaba lokhalapa khongthang gi saru ama oina thorang asi lokhalapane nauna medical officer sing amasung specialist sing transfer amasung posting pi kiba sina maroiba mafam sing da maroiba discipline sing general medicine surgery anesthesiology obstetrics and gynecology pediatrics ENT ophthalmology orthopedics pathology radiology community medicine amasung trauma care gi analayang gi lamda hena khudong sahlagani haide anabo khongthang asna tamenglong ukrul chandel kangpok pisru sanpur more kamjong none jidibam amasung atai matai da leiba mafam sing da hanbo miyeng thamlaga staff sing thajinbagi thabak sing sathakibani haide nauna khalladuna nauna khallaba doctor sing nauna thabak senara kwasina government lokalapa miyam da magul leba haksel ge khudong saba pinaba government khongthang sing locally habdu udli haide President Draupadi Murmu Manipur da thonglakre haide